Matam asum haukiduna 2024 gi sahi su awa nonga gi marakta sahi rusingadaba subnagi numit kunmapan khaktama ngasilakle loinana none jila gi city igadabasu ngasina kumsi gi oinadi aroiba numit haibedu oire none amasung Tamenglong jila fauduna Manipur gi lifeline oiriba Imphal Jiribam lambi National Highway 37 da sana thagnaba amasung atai nutigi changdraba yadraba polam kaya puduna chaliba gari sing ase Jiribam degi Imphal yaubada numit nini di soidana changi maramdi hauzik Manipur da Kangrup anigi irangna gari sing ase security convoy sing na escort tawduna chalibani karigumba matamda Jiribam degi Imphal yaubada numit kun hena changba matam su yawi maramdi ban strike amadi national calamity singnasu apanba piri sahi ani fanning sit fajilaklaba Manipur da hozik sathariba Kangrup anigi irangi fibam sina nune jira da leiriba miyam dasu awaba chetheng fangli economically ladol itik karba tauba senthumgi sendal lambida maikonana thabak tauba miyoi singdadi henna sokchin halli maram aduna Manipur gi pokchak lambi asida kana amatana apanba ayekpa pibidaba fai loinana Imphal Jiribam marakta Shuriba road construction company singnasu lambi ase quality laina lambi kakpa amasung koilas thajinba na singba thabak singsu thujinbinaba miyamna pamli Amaromda haukiba November gi tang kunma thoiri ahingda Imphal Jiribam lambi gi none degi kilometer kunmanga muk chalaga leiba nungchup kharampalen gi nungdalanda lambi pakthok sauthokpe gi thabak shuriba Ganpati company na nung bomna kapkhai bedegi lambi ase phaunaba yadana cheyol ama henna gari sathok chasin yakide nungjaw kaya singthaktegi kintharaktuna nung singdope gi thabak dasu apanba pikhi ningsingba yai bong pukhaiduna kintharakiba nungna panduna sinmi amasu mafam aduda laikhidaba thokrabani nonedigi Imphal chatpa yaba atoppa lambi ama oiriba Tupul Bishnupur lambi asisu mari leinaba authority singna lambi ase fazana maintenance tawbiba mathau tai hauzik lambi asigi nat yekta napi mongsong na gari thaidok thaijinda khodong thiningai oiri aduga mafam kharadasu landslide thokkibagi debris kaya fazana kothok pidaba maramna gari sathok chasinda nungaitaba thokhalli maram aduna laingakna miyamgi khanthabiduna lambi ase maintenance tawbinaba miyamna pamli December tha amuk lakhibaga loinana jila asidesu Advent Christmas Free Christmas Celebration Program kaya church singda amasung laikai kaya da harau tayambaga loinana chathanari Yumthong khodingda star gi pol yumkhanaduna leiting neri lambi sorok mi tinpham kayada Christmas amasung New Year gi wish greeting gi hoarding kaya su thetpa unari school boarding kaya su final exam loinaduna suti thanakre loinana mahiroi singsu masa masagi khulda chanaba haunare Christian lining chapegi khwairigi chawba kumhai oiriba Christmas naksilapaga loinana kaithel singdasu phiro leinaba thorakpagi chang nongmagi hengalagli amaromda Longmai Bazar noneda gari achoba truck kaya landuna chatpa maramna traffic jam thoktuna marketing lakpa miyamda khodong chadaba mayuknahalli ngasi Advent Christmas ka mari leinana Nungba Bazar da Longba Baptist Church ki main society singna National Highway 37 Imphal Jiribam lambida chatpa manpuba truck driver sing amasung atai gari singda chatpa passenger singe damakta kumla amasung ising bottles lemna yenthopi yamna tamjaningai oiba miyamgi siba adu isona kaidongai dasu kauthokpa leiroi Christmas ki nungi wahan thoksu pithokpa haibani Prithivi sinthungna pangthokadaba Christian singi khwairigi chawba kumhai asina naksilapaga loinana radio tabiribe singda Happy Christmas ki wish pijari loinana radio program singda thawai hakchang yauna tabiribe singbu isogi nungsibigi thaujal wata padaba bor adu pinabiba oisinu